ngasi nungdaram phongmasi phongsingnagi maruoiba paw khara khatang khangatcharaga mayamda share tawjage covid positive oiduna manipurdagi hankraba James Sangmagi Scott gari Nagaw de accident thokpadagi personal mari soklei nini gi khongsat oina ngarang manipur laklaba matung covid 19 positive oibadagi manipur sarkarna akhanaba ambulance amada ngarang numidang wera Meghalaya da halankraba Meghalaya gi power minister James Sangmagi security Scott gari asi ayuk Assam gi Nagaw gi noinoi mayada accident thokpadagi personal mari soklei accident asigi matangda Nagaw gi superintendent of police oiriba Gaurav Abhijit Dilip na phongdokpagi matung inadi accident adu James Sangmagi Scott gari adu Nagaw gi nonoi yoromdaira khamduna leiba truck gari amada thomjinbadagi asok nangkhibane asokpa police constable mari adu khujakta Nagaw civil hospital pukotuna laikanakhi loinana Nagaw police na minister James Sangmagi tonganba Scott gari ama silang dunu silong phawa sanaba sinki sokpadagi Nagaw civil hospital laikanakhiba police personnel mari adusu makhata na silongda leyengnabi damakta pukre hairi accident thoklaba Scott gari adugi registration number na ML025522 ni hanis association na makhata rakli atopa pawa manamo Chief Minister N Biren COVID-19 test tokre ngasi athengbada result khanglagani hokiba September 13 Imphal gi city convention na pangthokiba startup conclave 2020 da saruk yakiba Manipur Sarkar gi information and public relation minister oiriba TIS Bishorjit COVID-19 positive oikibadegi namit adugi thauram aduda hakthengna loina kiba Manipur gi Chief Minister Nongthongbam Birensu mangjongnana section tharangi thabak lokhat po oina ngasi ayuk COVID-19 test tokre pausi asina phangba pawgi matung ina ngasi medical department ki mari lainaba kangbu ama laktuna CM secretariat Chief Minister N Biren gi swab test lokhi loinana Chief Minister ga naknana leiba CM secretariat thabak tawminaba official kharagisu COVID-19 test tokhi ngasi ayuk lokhiba Chief Minister amasum official kharagi swab test ki result ngasi numidang athengbada soidana khanglagane result adugi matung ina Chief Minister COVID-19 na negative oire amadi positive oire habadu ngamlagani hairi pausna makhatari bari September 13 da pangthokiba startup conclave aduda saruk yakiba minister sing MLA sing Manipur Sarkar gi chief secretary amadi high ranking official sing mathang COVID-19 test takthukpagi thabak sathanaba CM sare habigi pautari haina pausiation makhatana sufungdorakli marak thana atopa paw manamo Amit Shah AIMS da laying satakre Union Home Minister Amit Shah COVID-19 positive oibadagi hospital laying lurabadagi discharge toroktuna masagi mayumda lairaba matungda amuk hana masa nungairaktabadagi ngasi All India Institute of Medical Science AIMS Hospital admit tawkre hairi Union Home Minister Amit Shah asi mayumda lairingai matamda mahak haksangi sarukta thabakna singmada nungairaktabadagi laibadagi doctor gi pauktak matungina makhatana layengba mathautai haina khangalakpadagi ngase ayuk pung 11 tapa matamda AIMS da emit tawkhiben hansu makhatarakli atopa pawa manamo Konat Sangmana wangoi da satuna bot khomkhre NPP gi national president oiriba Meghalaya gi minister Konat Sangma ngasi wangoi da satuna handak ikui kuidana Manipur gi assembly kendra khara da pangthokadoriba by election asida wangoi kendra da NPP gi mirep oina sungthokadoriba Khuraijam Loken gi election gi mari lainaba miphamda saruk yaduna bot khomkhre amaromda Konat Sangmana ngasi wangoi da satringagi mangoinana Thoubal district ki manungsana leiba Wangjing Tentha da satuna Tentha multi complex Tentha Khongbal da mifam amasu pangtokhi mifam aduda Dr. M Narasu saruk yakhi thoramga mari lenena u sarakya su thakhi thoramdura deputy chief minister Y Joy Kumar health minister Jayanta Kumar minister Thaisi amadi NPP Manipur unit ki lusingba kaya su saruk yakhi hairi palam da thokpa maru oiba pawma yamna thamoi sukningai pawmani myamda share tawjage Tamil Nadu da ngasi NEET exam thagadabi nupi masa ama suicide tawraga laikhidrei ngasi national eligibility kam entrance test NEET thagadoribi mahairoi nupi masa ama thauri yalaga laikhidrei hairi laikhidrabi nupi masa asigi maming Jyoti Durga sai 18 kawi hairi mak Tamil Nadu gi police officer amagi masa nupi masa asi Madurai da leiba Armed Reserve Police Quarter maki yumda thauri yalaga laikhitabane imung manungi matung ina nupi masa asi irai numiki numidang athengba phawba lairik paramlaga phamungda sangkhibani hairi ahanba inquiry report nupi masa asi ngasi thakiba NEET exam asigi dama masada langtaknaba yamna phawki hairi
ꯃꯍꯥꯛ ꯃꯃꯥꯡꯒꯤ ꯅꯤꯠ ꯑꯦꯛꯖꯥꯝꯗꯁꯨ ꯐꯦꯜ ꯑꯣꯏꯔꯛꯈꯤ꯫ ꯃꯍꯥꯛ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯀꯤꯕꯅ ꯁꯨꯁꯥꯏꯗ ꯇꯧꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯃꯍꯥꯛꯀꯤ ꯁꯨꯁꯥꯏꯗ ꯅꯣꯠ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯀꯤꯗꯃꯛ ꯌꯥꯝꯅ ꯍꯣꯠꯅꯕꯤꯔꯤ ꯑꯗꯨꯕꯨ ꯑꯦꯛꯖꯥꯝ ꯑꯁꯤ ꯃꯍꯥꯛ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯔꯣꯏ, ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟ ꯑꯗꯨ ꯑꯔꯦꯝꯕꯗ ꯇꯥꯔꯒꯅꯤ, ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯏꯔꯝꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯤꯠ ꯑꯦꯛꯖꯥꯝꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯈꯤꯕ ꯃꯤꯑꯣꯏ 4 ꯁꯨꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 7ꯗ ꯚꯤꯒꯅꯦꯁ ꯀꯧꯕ ꯅꯍꯥ ꯑꯃꯁꯨ ꯑꯦꯛꯖꯥꯝ ꯑꯁꯤꯒꯤ ꯑꯀꯤꯕ ꯂꯩꯕꯗꯒꯤ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯆꯍꯤ 18 ꯔꯣꯝꯗ ꯉꯥꯏꯔꯤꯕ ꯅꯤꯠ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕ ꯅꯍꯥ ꯑꯃꯁꯨ ꯑꯦꯛꯖꯥꯝ ꯑꯁꯤꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯁꯨꯁꯥꯏꯗ ꯇꯧꯈꯤ꯫ ꯃꯃꯥꯡ ꯊꯥꯗꯁꯨ ꯆꯍꯤ 18 ꯔꯣꯝꯗ ꯉꯥꯏꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯀꯤꯕꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯈꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯌꯩꯊꯣꯛꯄꯤꯅꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯇꯛꯁꯤꯜꯂꯛꯄꯗꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯌꯧꯅꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯀꯣꯔꯠ ꯑꯁꯤꯅ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯛꯖꯥꯝ ꯑꯁꯤ ꯌꯩꯊꯣꯛꯇꯅꯕ ꯔꯥꯏ ꯇꯥꯗꯨꯅ ꯉꯁꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯍꯌꯦꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔ ꯔꯤꯁꯐꯜ ꯇꯧꯔꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯤꯅꯤꯁꯇꯔ ꯈꯔ ꯂꯧꯊꯣꯛꯂꯒ ꯑꯅꯧꯕ ꯈꯔꯅ ꯃꯍꯨꯠ ꯁꯤꯜꯂꯕ ꯌꯥꯏ ꯍꯥꯏꯅ ꯂꯩꯉꯥꯛ ꯉꯥꯛꯂꯣꯟ ꯅꯩꯅꯕꯁꯤꯡꯅ ꯅꯩꯅꯔꯒ ꯂꯥꯛꯄ ꯑꯗꯨ ꯍꯌꯦꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯕ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯅ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯌꯦꯡ ꯅꯧꯅ ꯋꯥꯁꯛ ꯂꯧꯒꯗꯧꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯁꯤ 3ꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯝ.ꯑꯦꯜ.ꯑꯦ 3 ꯑꯗꯨ ꯍꯟꯗꯛꯇ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯒ ꯕꯤ.ꯖꯦ.ꯄꯤꯗ ꯌꯥꯎꯔꯛꯈ꯭ꯔꯕ ꯑꯦꯛꯁ ꯑꯦꯝ.ꯑꯦꯜ.ꯑꯦ 2ꯒ ꯍꯥꯟꯅꯒꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯃꯒ ꯄꯨꯟꯅ 3 ꯑꯣꯏꯔꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯑꯗꯨꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯍꯧꯖꯤꯛ ꯂꯩꯉꯥꯛꯇ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯅꯠꯇ꯭ꯔꯒꯅ 2 ꯍꯦꯛ ꯂꯧꯊꯣꯛꯂꯨꯕꯗ ꯂꯩꯉꯥꯛꯇ ꯍꯦꯟꯅ ꯀꯣꯛ ꯆꯤꯛꯄ ꯂꯥꯛꯀꯗꯕꯒꯤ ꯐꯤꯚꯝꯁꯨ ꯂꯩ ꯍꯥꯏꯅ ꯂꯩꯉꯥꯛ ꯉꯥꯛꯂꯣꯟ ꯅꯩꯅꯕꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯣꯠ ꯄꯤꯔꯤ꯫ ꯄꯨꯝꯅꯃꯛ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯂꯨꯆꯤꯡꯂꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒꯤ ꯍꯩꯁꯤꯡꯕꯗ ꯂꯩꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯂꯩꯉꯥꯛꯇ ꯍꯦꯟꯅ ꯁꯣꯛꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯂꯩꯉꯥꯛ ꯉꯥꯛꯂꯣꯟ ꯅꯩꯅꯕꯁꯤꯡ ꯑꯁꯤꯒꯤ ꯃꯣꯠ ꯄꯤꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯂꯥꯛꯄꯗ ꯃꯔꯨꯑꯣꯏꯕ ꯀꯣꯟꯇꯦꯟ ꯈꯛꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯉꯁꯤꯁꯨ ꯃꯤꯑꯣꯏ 194 ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ, ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯦ, 48 ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯑꯣꯏ 194ꯅ ꯅꯧꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ, ꯃꯤꯑꯣꯏ ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒ 48ꯅ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔꯁꯨ ꯑꯣꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯗꯥꯛꯇꯔ ꯈꯣꯏꯔꯝ ꯁꯁꯤꯀꯨꯃꯥꯔ ꯃꯉꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯉꯁꯤ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯃꯤꯑꯣꯏ 194 ꯑꯁꯤꯒꯤ ꯃꯅꯨꯡꯗ 11 ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁꯇꯒꯤꯅꯤ꯫ ꯑꯄꯨꯟꯕ ꯄꯣꯖꯤꯇꯤꯚ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 118 ꯑꯃꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯍꯤꯁꯇꯔꯤ ꯂꯩꯇꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯂꯕꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁ 8,985 ꯁꯨꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯐꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 1,100,132 ꯁꯨꯔꯦ꯫ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁꯇ 1,739 ꯂꯩꯔꯤ꯫ ꯉꯁꯤ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯥꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯅ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡꯅ 93 ꯁꯨꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯑꯃꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯁꯥꯝꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥꯅ ꯄꯤ.ꯄꯤ.ꯏ ꯁꯦꯠꯇꯨꯅ ꯀꯣꯚꯤꯗ ꯋꯥꯔꯗ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯑꯅꯥꯕꯁꯤꯡꯒꯤ ꯑꯋꯥ ꯑꯄꯥ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯥꯝ ꯂꯩꯉꯥꯛꯇꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯁꯥꯝ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯄꯤ.ꯄꯤ.ꯏ ꯁꯦꯠꯇꯨꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯄꯦꯁꯦꯟꯠꯁꯤꯡ ꯂꯥꯌꯦꯡꯂꯤꯕ ꯒꯨꯋꯥꯍꯥꯇꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟড ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯣꯚꯤꯗ ꯋꯥꯔꯗꯇ ꯍꯛꯊꯦꯡꯅꯅ ꯆꯪꯗꯨꯅ ꯑꯅꯥꯕꯁꯤꯡꯒ ꯎꯅꯈ꯭ꯔꯦ꯫ ꯌꯥꯝꯅ ꯉꯛꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯊꯧꯅꯥ ꯐꯅ ꯀꯣꯚꯤꯗ ꯋꯥꯔꯗꯇ ꯆꯪꯂꯛꯇꯨꯅ ꯑꯅꯥꯕꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯍꯪꯂꯛꯄꯗ ꯃꯤꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯅꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨꯅ ꯑꯅꯥꯕꯁꯤꯡꯕꯨ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯁꯤꯡꯗ ꯊꯧꯅꯥ ꯍꯥꯞꯄꯗ ꯅꯠꯇꯅ ꯑꯅꯥꯕꯁꯤꯡꯅꯁꯨ ꯍꯔꯥꯎꯕ ꯄꯣꯛꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯁꯥꯝꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯅ ꯇꯧꯈꯤꯕ ꯑꯁꯤꯒꯨꯝꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯁꯤꯡꯗꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯝꯗꯇ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫